Akashwani Imphal Ningthoukhongjam Suni na pau pazari ahanbada maruiba pau Manipur ngarang punna sample lising ni panchani kunmapan test tawbada mioi 7 positive oiki positive oibagi changsada nipan dasmik taret amada hantharakle awang nongpok lamdamda su covid-19 na nabagi chang tamna hantharakle leibaga sida hokiba numit yankhai nipani gi manungda khwaidigi taba chang oina hokiba pungkun marida COVID-19 gi anoba case lakama lising kun thengnaki amasung Bharat hauzik phawbada yamna chawna mai pakpa oina COVID-19 gi vaccine kotikulum do hena tika thakre COVID-19 laiset ki yenglaga miyambu khudong thiba thokdana ba Seksin laibina ba amasung makhada pizariba niyom sing asi ngangna chatpina ba haijari mi pum khuding makna sungsoi shoidana face mask upiyu mi amaga puttaruk lamna na laibiyu khutsa amadi mai mi toina hamdoktuna tarutana na thambiyu mi pum khuding mak sungsoi shoidana covid ki vaccine kapthokpiyu covid kamari leina ba pausingi damak national helpline number 01123978046 natraga 1075 ta phone to biba yagani COVID-19 dagi ngakthoknaba tangai fadabasana kanglon singakna chatpinaba Manipur Vidhan Sabha gi sadasya Thokchom Radeshyamna appeal tawraduna hai Miyambu Thokchom Radeshyamna kurumjari nungsijaraba ireisa sing tamthiraba COVID-19 laiset tagi kanjanabi damak akoi amuk hanna section bagi firet lominarasi COVID ki vaccine soidana kapthokpiu face mask soidana opiu mi amaga gi marakta foot taruk lapna laibiu hand sanitizer siznabiu hand wash natraga sapon siznaduna khut sha shengna hambiu laiset asidagi ngakthoknaba matam gi laingakna piba tangai phadaba satna kanglon sing ekoi khudingmak na ngakna satminasi section ba haibasina laiset asi sanghandanabagi khwaidagi faraba pambaini miyambu amukkanna kurumjari Hauzik mapungoiba pau Manipur ngarang punna sample lising ni panchani kunmapan test tawbada mioi 7 positive oiki positive oibagi changsada ni 5.8 amada hantharakle laizat asida mioi mapan laikhidre Manipur da hokiba nimit mangani asida covid-19 positive oibagi chang hantharakpa ure June amada sample lising manga 7 kun test tawbada 7 magdani pan positive oiba changna 13.8 manga oiki June ani dana sample lising taruk samnga kunithoi test tawbada 7 positive oiki positive oibagi chang sada 13.8 amatare hantharakhi June ahumda sample lising manga 7 humbu tare test tawbada mioi 7 positive oiduna masigi chang sada 10.3 oiki June marida sample lising tare 7 test tawbagi manungda 7 positive oiduna sada 10.2 hantharakhi Ngarang sample lising ni panchani kunmapan test tawbada mioi 7 positive oiduna positive oibagi chang sada 9.8 amada hantharakhi Rajya ki COVID-19 command control room na ngarang thoki basirol amada hai haukiba pungkun marida COVID-19 dagi naba phaduna home isolation da leba mioi samnga ni futaruk yauna mioi 7 ni fu discharge tawki ngarang anoba case 7 thengaki mioi 9 siki masiga loinana Rajya sida COVID-19 positive oiba laikhidaba migi masing sanipan humbudrani thoi shure hauzik Rajya sida active case lising 9 lairi naba phabagi changsada 9.9 anida lairi COVID-19 laichan singnarpa khudingmak thengnana ba sarkar na paikhatpa yaba thabak sing paikhatli leina astagi ngakthongnabagi khwaidigi maroiba thawung amadi miyamda achumba paw ningthina khangan baga loinana haksel amasung yaipi yumbal mantra loina piba sexual thawrang sing adu mapung phana ngangna chatpa haibasini Laisada si thengana paikhatpa thawrangi sarugam oina kendra amadi rajya sarkar singa miyamna hanglakpa COVID-19 ga mari leina ba wahang singi paukum pinabagi damak helpline number sing hangdokle Women and Child Development Mantraloigi Child Helpline number 1098 Social Justice and Empowerment Mantraloigi Senior Citizens Helpline number 14567 amasung Psychological Support Helpline number 08046110007 ni Rajagi Helpline number na 0385-241-1668 amasung 1800-3453-818 ni
NGO Sangatna mamang thada launch tawkiba COVID-19 Wellbeing Center su masigi toll-free number line hangdoktuna COVID-19 laichatki matangna miyam amadi frontline workers sing da counseling amasung pungning wakhal gi oiba mateng pangnaba songthorakli masigi number na 011-411-98666 ni miyam amadi COVID ki frontline workers sing na toll-free number asida dial tawduna numit khudingi ayuk pung 10 dagi nungthil pung 3 phawbada counseling amadi pungning wakhal gi oiba mateng lobo yagani hairi awang nungpok lamdam da su COVID-19 na nabagi chang tamna hantharakli Nagaland ngarang nauna myoi chahum sumna mapan COVID-19 positive oiba thengnaki masi tharaga positive oiba apumna masing lising kunithoi chatu marbudra taruk sure hauzik active case lising mari chanipan kunmathoi leiri rajya ge haksel bibangna hai laichada sidagi myoi sama humbudra taret naba phakre Meghaloi ngarang COVID-19 case da myoi mapan leikhidre masi tharaga leikhidaba masing punna chatruk yankhai nithoi sure aduga myoi chamri marbudra tariena nauna positive oiba thengnaki Hauzik active case da lising manga satret marbudra mapan leidi East Khasi Hills da COVID-19 case hengalakpadagi district administration na curfew gi matam tha asigi taramari ge yupumnga pawu sangdokre maragasida ahanba dose ki oina myoi lakh mari lising ani chani ni phumanga COVID vaccine kapkhre ani suba dose ki oina ngarang phawbuda myoi lising humbudra mari samri humpumatoi COVID tika thakre Assam ki Mukhyamantri Himanta Biswa Sarma na Rajya ki Transport Department da COVID-19 ki SOP ngang na thabak tawnaba khangankhre Police amasung transport bibag ki myoi sing yaw na pangthokiba mifam amada Sri Sarma na hai Supreme Court na pirakpo hukum amagi matungina koila khoni puduna satpa truck sing na hariba SOP asinga kadabani mang na hai nongmada Meghaloi digi koila puba truck samagi mathakta hena Assam phawduna chali makhoi sing asi tangai padana COVID-19 ki vaccine thawrang sexual thawrang oina SOP sing ngakpagi tangai padaba lei tabiriba pawasi Akashwani Imphal dagi ni Lebaga si daw kiba numit yang khay ni pani gi manungda khwadi gi taba changoy na hokiba pung kun marida COVID-19 gi anoba case lakama lising kun thengna ki hokwe numit mapanya sida thangna na no gi oiba anoba case ki masing lak ani gi makhada leirakli Haksel Mantraloi na hai hokiba numit kulum doini asi lebaga sida COVID-19 gi anoba case masing dagi naba pharakpa mi gi masing na henduna lakli hokiba pung kun marida COVID-19 gi anaba lakama lising marbudra tare naba phaki masiga loinana Lebaga sigi oina COVID-19 dagi naba pharakpagi changsada marudra 3.9 yaure maragasida leibak sin bathungbuda chathariba vaccination drive ki sarukamu oina COVID-19 gi vaccine dose koti kunithoi lakh 9 hena kapkhre haujik leibaga sigi COVID-19 gi apun active case ki masing lakh 35 yankhai manga sani Nipuni pan khakta mangaire sayol gi oina positive obigi changsada 3.9 mapani aduga nomugi oba positive ki sangna 5.9 ni haukiba pungkun mari da myoi lising ahum chahum marphu COVID-19 na maram oiduna sikhi Gujarat ngarang nauna myoi chamapan marbudra taruk COVID-19 positive oba thengaki haukiba pungkun mari asigi manungda COVID na naba myoi lising ahum he naba phaki Maharashtra da tha ahum gi matungda ahan boina COVID-19 degi naba pharakpugi changsada marbudra manga yaure COVID ki anoba case hantharakpadagi tha ahum gi matungda ngarang phawbuda punna myoi lising 13 chatruk marbudra ni pan nauna positive oba thengaki Bihar Sarkar na rajya duda COVID laichat ka mari lainana sikhiba myoi sing imung manungda lupa lakh mari gi ex gratia piragani haina lauthokre ex gratia si Mukhyamantri gi relief fund dagi pigadabani Haksel Mantri Mangal Pandey na hai haujik phawbuda rajya sida COVID-19 na naba myoi lising manga sahum nifu laikhidre Leba asigi oina haujik phawboda yamna chauna mai pak poina COVID-19 gi vaccine koti kulumdo hena tika thakre Haksel Mantraloi na hai ngarang myoi lakh 38 lising kun hena COVID vaccine kapki ahanba dose ki oina ngarang phawboda sahi 13 dagi nifum mari phawbagi manungda leiba myoi lakh 19 lising humbura hena COVID vaccine kapkhre Loshilakpada COVID-19 dagi ngakthoknaba face mask uppa futaruk lamna na leiba khutsa amadi mai mi tarutana na thamba haiba asamba thawong ahumasi ngakna chatpina bani singjari aroibada maroiba paw amuk Manipur ngarang puna sample lising ni panchani kunmapan test tawbada myoi chatret 38 positive oiki positive oibagi changsada ni 5.8 amada hantharakle awang nopok lamdan dabsu COVID-19 na nabagi changtan matamna hantharakle Lebaga sida hokiba numit yankhai ni pani gi manungda khwadi taba chang oina hokiba pungkun mari da COVID-19 ni anoba case lakama lising kun thengaki amasung Bharat haujik phawboda yamna chauna mai pak poina COVID-19 gi vaccine koti kulumdo hena tika thakre pauloi jare